Manipur thokliba Irang asina shok-hallaba singi matangda tharakpa case amai hearing chatharaba matungda Irang asina amang thok-hankhiba amadi kanglon kaina khopchinduna leishilliba singi Marik Chumba report ama lankhatlaknaba Supreme Court na Manipur Leingak Amuk Hanna Yathang Taothakhre The Hindu Pauchegi report amana hai Irang asina maram oiraga amang thok-hankhiba sing yengshinbagi thabak ase state Leingak amasung Union Home Minister na paikhatkadabani adum oinamak Irang ase ka hena Taothakhre amadi lining laishonga mari leinaba mafam phauba amang thok-hallapdagi hiramasi matangda court asina Justice Mittal Committee ge supervisor oina khud thingzilakpane Manipur ki tongan-tongan political party amadi civil society organization kayana hanglakpa wahang singi paukhum union government na pidaba amadi lofom thokpa thodang sing lodabada natana state Leingak nasu Irang asigi warushin purakpa ngamdana leidi masigi mathakta political party amatada yauminariba luchingba sing furup ki mingda khaibung tanari masigi mathakta non-state actor kayana afaba makhalgi khutlai paibagi chang hengalakli Kutlai sing asi ayamana state armory singdagi lut tawkhibani mamangda ingna chikna leiramba Jiribam district ta pamdaba thodok kaya thorakhiba asina Irang asi hena chawthoraknabagi achouba maram ama oirakhibani Leingak na tangdu leitaba hanjul hanaba khongthang kaya paikhatli hairabasu singthaningai oiba khongthang amata lokhatpagi mamidi tadana adumak leiri government ki attorney singna National Security ki mingda committee asigi findings sing adugi aronba ngaknaba court ta thengkhang kyarakta haizaduna lakli adubu masima case ase nathaiduna punaba khongthang amara haibase achouba wahang ama oirakli committee asigi findings sing aduna Irang asigi warushin Piraknaba hotnabada achouba mateng amadi oiba ngamlagani hainasu The Hindu Pauchegi report asina makhatana palli